पाक्सदा एम्फम उइबमर उइब पाउ खरा अपडेट तौजरी गाजा द जेनोसाइड चथै हारदुना साउथ अफ्रीका न इस्टर्न लेवा एम्बेसडर काउथोखरे गाजा स्ट्रिप द बॉम्बिंग अमदी एयर स्ट्राइक सिंग चथादुना पैलेस्टाइनियन लिसिंग मफन साड्रेट हेन हातखिबसे जेनोसाइड की थौंगनी हारदुना साउथ अफ्रीका की गवर्नमेंट ngasi masigi Israel leiva ambassador amasong diplomatic mission kaukthokre Israel Hamas lan ki matang da South Africa na loriba firhep ka mari leina handak da phongtokhiba wafam ki matang da South Africa da leiva Israeli ambassador ki matak da action lakhot kani ana so South African government na ki hankre Palestinian militant group Hamas na October 3 da Israel da khanghok da landa du na bioi lising amaga samri rom hat khibata ki nakal ani ki marakta lal aurakibani South Africa की मिनिस्टर कुम्बोजो नासा बेनी नहारिबदी महागी गवर्नमेंट वा ताना नबगीदमक टेल अविब द लेवा डिप्लोमेट पुनमक विड्रॉ तौना नब वारेब लौरे इजरायली गवर्नमेंट की मियोट मिनाई सिंग अमदी जेनोसाइड की थौंगबो यानिंग सिंग की मरमदा साउथ अफ्रीका द लेवा इजरायली एम्बेसडर न फोंगदोखिबा अवाफम सिंग केविन न कंडेम तवी हन सुमांग न फोंगदोखि मिनिस्टर असिगी मतुंग इन इजरायली एम्बेसडर अदुगी थौंग अदुबो Deal taunanaba diplomatic channel singi manungda mathaudaba khongthang sing laukananaba Department of International Relations da instruction pikre lewaga du da leiriba Israeli ambassador na laurok leba firebadu zaningai oide aina nasa benhi na phangdoki Sweden gi sahab company na India da soldier fire rocket Haryana state da saga dauri Sweden gi sahab company na India da ahan basada chama foreign direct investment ki makhada लेंजम थमलग काप याब रॉकेट इंडियन लामी की दमक पुथोकनब थौरांग तौरी एजेंसी की पाव की मतुंगिना साफ न पुथोकवा ख्वाइदगी नौवा कालागोस्ता M4 सिस्टम असे स्वीडन की वांगबदा अहानबोइन इंडिया दा साननब थौरांग तौरी लेंगवान थमलग काप याब रॉकेट मखल असे हरियाणा दा सागनी इंडियन आर्मी न लेंजम दगी काप रॉकेट मखल असे हानादगी मसिंग जामन सिन्नदुन लाग्लबनी साबगी होइना इंडिया दा पुथोकदोरिबा डिफेंस की रॉकेट असी इंडियन आर्मी खक्तनदना मिरैबात थादोक पगिसु थौरांग तौरी साफ इंडिया की मैनेजिंग डायरेक्टर मेन पार्वर की मतुंगिना साफना मेक इन इंडिया की मखादा सोल्जर फायर रॉकेट इंडिया दा साननब खोंगथांग असी लौकतबने मखादा वन इंडिया गवर्नमेंट का खुसम नरग डिफेंस की लमदा थबक तौमिननब कंपनी असना थौरांग तौरी हाई सामना फुथोकदोरिबा कालगास्टफ M4 सिस्टम असी मालिंगोइना लामीना सिन्नबा लेंगजुमदगी कापा रॉकेट सिंगी मनुंगदा ख्वाइदगी फबा रॉकेट सिंगी मनुंग चलिबने कंपनी असना लुपा क्रो लिसिंग मंगा एहना थाददुना इंडिया दा मैन्युफैक्चरिंग प्लांट लिंकथुना रॉकेट असी पोथोकनब थबक तौबा हौख्रे नवंबर 10 गा मफन की मतुंगदा एयर इंडिया की प्लेन दा तोंगदनब सेक्सिंग दा गुरु 1 सिंग पानुना फोंगदोख्रे एयर इंडिया की बोइंग 747 कानिस्का कनाडा दगी युगे दमना वारकपदा लिसिंग अमगा सामपन मरफुगा मंगा द बॉम्ब पखायंदुना मियोय क्या सिकिबा तौदोगदु नौना निंगसिंग हनबा ओइना सिक फॉर जस्टिस हाइबा कनाडा द बेस्ट तौवा टेररिस्ट कांगपु अपना नवंबर 10 गा मफन की मतुंगदा सिक्सिंग एयर इंडिया दा तोंगथना बखांगनग्रे कनाडा द बेस्ट तौवा सिक टेररिस्ट ऑर्गेनाइजेशन असना सिक्सिंग नवंबर 10 गा मफन की मतुंगदा एयर इंडिया फ्लेन तोंगदुना चतनबा सेक्शन 1 से पिरखिबनी लुफसना एयर इंडिया बो ग्लोबल ब्लॉकेट चदरगनी नवंबर 10 गा मफन की मतुंगदा मालेम की मफम अमददा एयर इंडिया पाइब यारोय मरमसना सिक मियामना नवंबर 10 गा मफन की मतुंगदा एयर इंडिया तोंगदुना चलोइदबनी हन सिक फॉर जस्टिस की लुसिंगबा गौरव 1 सिंह पानुना सेक्शन 1 असे पिरखिबनी हदकी असना इंडिया गवर्नमेंट पीबा अरोइब वार्निंग नि नवंबर 10 गा मफन की मतुंगदा इंदिरा गांधी इंटरनेशनल एयरपोर्ट थिंजिंदुना थमगदबनी हना सिक टेररिस्ट तुसिंगबा असिना फोंगदोकले माना मखा तारादुना नवंबर 10 गा मफन असि वर्ल्ड टेरर का फाइनल मैच सानागदबा वर्ल्ड टेरर का फाइनल मैच सानागदबा नुमिनि नुमिदसिदा मालयम की मियामदा इंडिया दा सिक्सिंग बमुथन अनबा जेनोसाइड जथै हाइबदुत कने इंडिया ना सिक्सिंग की मदद सथरिबा फतबा क्या अदु मालयम की मियामदा खंगनगने पंजाब इंडिया की मखुतगी मनिंग तमहलबा मतुंगदा एयरपोर्ट की ममिंग साइड वेन सिंह अमदी साइड साधुवान सिंह एयरपोर्ट हाइना ममिंग ओंथोकनी हाइरे मतंग असदा निंगसिंग यारिबदी नवंबर 10 गा मफन असि लेकिद्रबा इंडिया की प्राइम मिनिस्टर इंदिरा गांधी की मपोक नमित ओइरी हानगी प्राइम मिनिस्टर असि इंग्लिशिंग अमगा सामपन मरफुगा मरिदा गोल्डन टेम्पल दा ऑपरेशन ब्लू स्टार पांगतोकनब याथंग पीबगी दमक
ngak se leba sek bodyguard ani na nongmai na kapton hatki amarom da Canada da West tawwa sek terrorist group asina mamang da Kaniska Pokhan kiba adugumna handaksu Air India ki plane sing thuwai duna samudra gi irol nung dalupan gani hai Air India ki Kaniska plane Canada da gi England tamna pairak bada Irish coast manakta pokhai bada plane adu da tongla ki ba passenger chahung kun ga mapan si ki bani SMZ ki lusingba group 1 gi maikai dagi sek sina khangsin gadabadi Kaniska da bombing satagi badu Khalistani terrorist na satagi bani plane adu Toronto dagi London for India tamna fai kibada plane adu da bomb yauna jawwa chutget am hapsin dana pokhain kibani plane adu pokhai bada sigi basing manungda India dagi mapungena Canadian citizen on kibam yoy sani hom fogani fan amri Indian kun gamari yauki plane pokhain bagi mapungoi pa mastermind adu matamatu da maming laiwa terrorist organization oikiwa Babar Khalsa ki lusingba Talwinder Singh Parmana oiki misakasi India ki maikai dagi Favi na Canada sarkar da haijaki adubo matamadu ki Canada ki Prime Minister Fire Trudeau housing object Canada ki Prime Minister wariwa Justin Trudeau ki mapana kan khatuna thamki Philippines President Marcos na journalist hat ki condemn tawkhre thijina na bakhangan kre Philippines President Ferdinand Marcos Jr. nongmai sinamita Filipino journalist ama alambaki thawng akan bamongda condemn tawkhre Police mo mihara sagi matang da thiga tuna chena baseng ain gi sarak phangana ba ya thang pikre Journalist Juan Zumalon mayamna DJ Johnny Walker haraga sukhang na va asi khathang ba Philippines ta leiwa masagi mengda nomai chin bit ki ayuk da pau chandok tun lai ngai asakhang da basina alam ki bani National Union of Journalists of Philippines ki maike de ki phat asibo yading da phongdok tuna khongjang changsin gre President Marcos Jr. ki maike de ki democracy chat pa leba ka sida Journalist ku tharakwasi kaidongnungda ngakpi badawroi Freedom of Press da aki akhang pina da khona ri basing magoina sathari bathabaga sigi chap fal phangan gani hari Media Watchdog and UJD gi maikai gi journalist hatbagi thawng ase condemn tawkhre Zoman lon mahaki live stream sandok tun leiringai tamthi bamiat asi satharam gi bani Zoman dogi jumasi Manila gi Kalamba haiba mapam masida leibani maymadum haki radio live stream station wena susinari bani Amaramda Jamalon hat kibasi tharaga lisingani kungani toy gi junta da Marcos na president orakpadagi Philippines ta sigiwa journalist marisukre aduga Englishinga magasampan marfuga darukda Philippines ta democracy amuk hanjilaki vadagi sigiba journalist masingna chamaga marfu drama fan yaukre masida lisingani mapan khakta da journalist kunthagani toy hat kiba yauri Philippines asi esa gi lebak singi banu da khwaidagi media liberal oipa mafam ama oiduna lakibani aduba haukiba matam khara asda Philippines ki province khara dadi journalist khwaidagi khudong thiba mayuk na mafam oire Malim gi wana journalist ta kuthawa khwaidagi sathi balebak singi lista Philippines asi nipan chobada lairi hariva report asi Committee to Protect Journalists na puthokwa lisingani kolomdoi Global Impunity Index ki matungina ne Russia na nuclear warhead puba ngamba anova ballistic missile sangyang dawkhre Russia na nongmai sinumida nuclear warhead puba ngamba anova intercontinental ballistic missile ama navy gi submarine amadagi kapatuna sangyang dawkhre Bulaba missile cover missile makhal maifang na sangyang tawkiba si Russia gi mege de nuclear test ban treaty dagi handok khrava matung sahi ama henba asida hanba sangyang oire anova makhal gi nuclear warhead puba ngamba missile asi Inferior Alexander Mingthonba submarine cruiser amadagi maifak na kapatkibani Bulaba missile asi samudra da based of intercontinental ballistic missile makhalamani ana defense ministry na makataraduna mafam takthok tawa samudra irolungi mafam amadagi missile asi kapatki masada kilometer lising kya chana chalaba matung Russia ki nopok tangba Kamchatka peninsula da leiba target da chap chana pan bangamki missile asi Norman mode samudra irolungdagi kapkhibani Meter taragani thoi sangba Bulava missile asi Moscow na lepa kasi nuclear missile singi yanglil oina thamliba missile singi manungda amane missile asi kilometer lising ni fan hena sanba sana ka pangami nongsup lepak singi magedagi Moscow na mamangzai gi February thada Ukraine da landaba hek haukibadagi Russia gi makuda lairiba nuclear khulai sing mathang sin naduna amadi uthoktuna kianbagi thong satharakli haina maral siri Maragasida Russian President Vladimir Putin na mamang selda anova law ama sign tawduna Russia na comprehensive nuclear test plan treaty dagi handokle hana lauktoki Harvard treaty asigi makada Russia na makal kudimaki nuclear khulai sanging tawwa leptuna lakhibani
Rusia ki khongtang adu ba United States na akan mamung de yaning de ba phongdoki lising amaga sampan marfudara tarukda Korea vina kiba comprehensive nuclear test ban treaty ki makada nuclear khulai sing live test amadi sangyeng ki pokhain ba thingduna lakhibani aduvo US amadi China di treaty asi ayaba fikide US troops sing lairiba air base da pro Palestinian protesters singna thomjinna bahona khre US ki troops sing lairiba Targi ki air base amada ngarang pro Palestinian rally da saruk yariba myoi cha kyana thomjinna bakona bada target police na tear gas amasung water cannon season aduna makoi batan khaikre Gaza da song riba lan ki matang da wari sanana bagidamba US Secretary of State Antony Blinken na Ankara da laktringe gi mak oinana protest rally adu pangthokibane Gaza gi humanitarian crisis channel usilakhi bagaloidana state ani gi solution sawali ba Israel bo saiba hengalakibane Turkey na Palestinian militant group Hamas ki members sing sangjafam piduna lagli Israel Hamas lan ahoki badagi Turkey singthungna protest sadaduna lagli Gaza da Israel na sathariba landa sing amasong US na Israel sagatpagi thawong bayaning daba unanabagi dama Islamic Turkish Aid Agency am oriva ISIS Humanitarian Relief Foundation na kanboy am lagtuna Southern Turkey ki Adana province ta leiwa Incirlik Air Base ta satkibani Nakalamarumda Israel Hamas ceasefire ki damak UN agency NGO gi luching basna punna apel tawrakre United Nations agency sing amasong non-profit organization NGO taragani fan gi luching basna Israeli Hamas war asida sibagi masing hengalakli ba tu da thamoi chokna amasong akiba phongdok dona lalado kudakta ceasefire amagi damak apel dawgre aigoi kudakta humanitarian ceasefire amamadhau tai masinumit kunthani surakle Khire pele hana UN NGO losing basing aduna nongaisin numita atangba joint statement aman haige Masi hauzik soidan maglep kadabani UNICEF UN Women World Food Program World Health Organization amasong Save Children gi losing basing adu yauna UN amasong NGO chipsing aduna hokiba tha henbada Israeli sing amasong Palestinian animaki mihat sing adu kiningai masakni haige Hamas na lengak pa lamasid adugi authorities adugi matungina Israel na Gaza da chathaba bombardment da angang sing ayambo oina yamdrabada misam Palestinian lising mafan chanipan sigre Israeli authorities ki matungina Hamas ki khatang pa Israel da October 3 ki attack da misam na ayambo oina miyoi lising amaga samri hana sike UN amasung NGO makok sing aduna party punamagda hostel sing amasung school sing gumba misam gi oiva Infrastructure jauna international humanitarian amasong human rights logi makada makoina ngakani haiki beseng adu ikai khumna ba apel tawke Gaza gi miyam po tangai fadana mathok taba folam sing amasong service sing phangandawa miyam na leinari ba jom sing shelter sing hostel sing amasong lining gi oiba mafam sing da bom thada bhai basi yaningai oide ani UN amasong NGO lo sing ba singi apun ba statement adun haike grubaduna ir worker mayam ama hatkiba adusu condemn tawke Halkiar ki mata bathakta adek cham hena chatharaki UNRWA gi marfu nifan chuba October 3 matungdagi at worker mayam ama hatkre an makhoin haike Maragasida Gaza ani thona kakthakre maipak tripa fawa lan chathanana ba nedan yehuna wasakre Israel gi akhak palai dafa adek singna awaba tahlaba Palestinian singidamak awa tengbangi matang da miyang thamtuna Middle East khongsadama Amerika ki makok tongba development chalingai Israel na normalization numida Gaza strip masjid ani thona kakthalaba matungda Gaza da asoba attack sing chathari haikre Israeli force in Gaza city question kre housing mafam atuda South Gaza amasong North Gaza lehauri ana Israel gi army wangangloi Daniel Hagarin haikre Israel Hamas war gi numit kunthra ka mathoini suba ngasi ningthau ka pa numit fawada sikiba mi gi masing lising mapan chanipan hen kre US Secretary of State datuna khwaidagi sadiba fibam da leiraba Gaza gi misam sin da mateng pangnabada miyang thamduna amasung Gaza da Israel na chatharakli ba tamthiraba lal adugi pakumda Iran ngaklo piba group singna American troops singda chatharakli ba attack sing thingna da bangarang nomaisin numita Cyprus Iraq amasung Israel na kudum chanduna leirakli ba Palestinian gi West Bank da laki Gaza da Israel na chathariba mihadasi pakdang nabwa mihad haibadi genocide ni haigiba Palestinian president Muhammad Abbas po US ki brengen gaunaki Hauzik Arvan War Jonam oirava mafam aduda yamdrabada misam lag ahum makhai leiri ana US official manna thangjuna midhaiki Israel na kudun chaliba West Bank thana midangi reaching amasong khuthok nabagi anova tangkak amagi matong
Israeli force na masagi sahi kun ganithoi surabi sangnarabi Palestinian activist ahet tamini fakre Israeli Hamas war atu aukiba matung dagi nakal asom da leiba territory asida su hingsa hangalakre Haujuk phabu da West Bank da Palestinian charirom sigre activist adugi mama Nariman Tamini na Anadolu News Agency da Israeli force na yumda thiki amasung emungi miyoising mobile phone sing mullaga puke Magi mafa Basem Tamini aukiba Sayulda town adura red amada Israeli force in fakre amasung housing mahaki lefongi pau amada fangdre haiki Instagram post amada West Bank da khunda sanduna leiriba Israeli sing hananava ahit Tamini insili hana Israeli media na haiki adumana mamhaki masanofi aduna force adu iki haibado mama Nariman na yakide magi masanofi gi mingda magi photo ga loidana maga kariyamada mari leinadana online page kya marom lei haina bhagna haiki Tamini amasung haki ibungi miyo singasi fazana khangnaraba activisting amasung sahi dararom navi salegi nan violence resistance losing lakhibane Ukraine gi misal edik da Russia gi jaha sama kaikre Russia gi makot chaliba Crimea da leiba Sevier amada Union Ukrainian forces na misal attack dorokpada jaha sama kaikre hana Russian military gi pau aman hairi Russian defense ministry na phongdoki pamatungina Crimean Peninsula ki Novok ta leiba Kar City ki Zalib Sevilla ta target tawduna Russia na cruise missile tara ka manga kapsilaki Air defense system na missile tara ka homdoi di thuwai ki adubo missile amadi fauzin duna jahaz ama kahan ki hari Jahaz adu ki matang da amadi mang tak pagi sang matang da defense ministry na akupa marol di phongdoki de adubo Crimean Air Force ki commander Mykola Oleshchuk na Russia ki Sevilla ta Ukraine ki tactical aviation missile attack tawba madamda Caliber cruise missile sing puba Russia ki Black Sea fleet ki khwaidagi modern oiba jahaz sing barakta amadi Sevilla atu da laiki ana phangdoki thowai ki jahaz adu maduni hana di phangna haiki de Russia na English ni tara ga mari da khudum chanchan gi ba Crimea ase andaki lan asida Ukrainian forces na toina target tawba mafam oirakle Crimea ase Ukraine da landabada Russian military gi yamna marwai ba mafam oirakpa maramna Ukraine hau ki tha khara asida naval facility sing da kana target dawrakle Ukraine asin nongsuk leibak sing ki khulai puthokpham ondokpa pami minister Nauna F1 to give defense industry ki makokna khulai puthokpa ki thabak angakpa phangna hengkat hanana ba honari amasong Ukraine asin nongsuk leibak sing ki khulai puthokpa mafam ondokpa pami hana phangdokre Russia na Ukraine da landawa amasong Israel amadi Hamas ki marak da thokliba lan asina maram oiduna leibak singna Makoi ki defense system da sel hena thadaba ki tangai fadaba lai haibado tagli hana Ukraine ki strategic industries ki minister Alexander Kamyshin na phangdoki Ukraine asining kha tamba malem ki khulai makon ohenna ba aikoi na ta sengna wakhal tawri hana Kamyshin na media ki interview amada phangdoki Russia na makha tana Ukraine ki lam saruk khudum chanchen na ba honari ba asi thengna na ba ki dama khulai futhok ba ki sang hengana na ba Ukraine defense industry ki company samangarom na maru eba thaudang lauri Masigi manungda sarkarna salaiba factory umpudra yauri private factory chani henpana unmanned system sing puthokli aduga lanai company chani henbaso makhal makha kya gi khulai amade emanation sing puthokli ana Kamyshin na haike akhona makhal makha kudima ki khulai amasong emanation sing puthokna ba pung changli madu lanbung da sangeng tawduna lan manung asida hena fava khulai ohna ba hona gani masi akhona ningkha tamba malem da piba ngomgada ba kari gumba amani maramde Malem sin bathungna defense industry haibase hena maru oirakli minister na haike Nakalamadana Gaza da nuclear bomb thadaba pamba Israel gi minister ama prime minister na suspend tawkre Hamas na sasan tawraga leiriba Gaza strip da nuclear bomb thadaba haibase su lokhatpa yaba khongthang singi marakda amani hana phangdokiba Israel gi far right Ojama Yehudit party ki minister ama prime minister Benjamin Netanyahu na makadawa Sarkar ki meeting sing ta jahun tanaba matam kaktana suspend tawkre hari radio interview amada Jerusalem Affairs and Heritage Minister Amizai Eliyahu na Gaza admisam amada leite maramatuna yangbang polam pi bhabasi fel oigada bathabagni hana phangdoke maduda misam amada leitrabadi Gaza da nuclear attack tawbasu pambai sing ki manungda amara haina hangbada Eliyahu na madusu pambai amani hana phangdoke magi wafam masida ruling amasung opposition animaki members in the yamna sauki amasung maduna maram oiduna prime minister na magbu matam kaktana suspend tawki Maragasida Middle East the US nuclear submarine thaujilakre
Israel के पैलेस्टाइनियन की गजा स्टेप लेरिबा हमास के मरक्ता लान तौनरिङै इजराइल बो कन्ना सौगलिबा लान की खुसुखुलाई टेंगबांगलिबा यूनाइटेड स्टेट्स की नेवी ना मिडल ईस्ट न्यूक्लियर सबमरीन अमा थौजिलखरे ngarang November 5 da Ohio class submarine ama US Central Command Area of Responsibility da thungre Central Command Area asida Middle East yawi nuclear submarine aduna Suez Canal adu fauduna lakbagi saktam am utnaba oina US ki President of Defense Unit aduna post ama thagalakhi Hamas amasung Israel ga gimarakta October 3 lal taunaki pa adugi matong United States na Israel sagutuna fighter aircraft kamaram amasung aircraft carrier ani yauna Washington na masing jamlaba military gi khulai lamda maduda tharaki American land milising amarom su mafam maduda thamgre Gaza operations ta Israeli military da poktak piba US gi special operations commando ke amarom su tharaktuna thamgre madugi matakta Washington na Madugi matakta Washington na Saudi Arabia ki namak Terminal High Altitude Area Defense TSAAD Missile Defense System amasong Kuwait, Jordan, Iraq, Saudi Arabia, Qatar amasong United Arab Emirates ta Patriot Surface to Air Missile Systems Thaduna US ki Gulf Allies ki defense singa do kankat hanana bakong thang sing laukot kri haina The Wall Street Journal phongre Lan gi khusu khulai paikaliba asi lamdam aduda lal gi fibam engalagadabadagi kihanduna thingnanaba amasong US amasong masigi partner sing gaknanabi big pandamni hana Pentagon wangangloi Brigadier General Pat Ryder haike President Joe Biden Secretary Austin amasong addition US lusing basina thokliba lalasi hena paktok chawthokpa resident conflict amu oirakpadu aikoina uba famde aduba masi hena paktok chawthokna ba fibam asigi khudong jaba lognanaba Levang natraga group sina khaloi davani abasi aikoi gi paujel ni haina haiki badu nakoina tarab aduni hana Brigadier General aduna makatan haiki Israel no khudun chanduna leiriba West Bank da Palestinian President Mahmoud Abbas amasong Baghdad da Iraqi Prime Minister Mohammed Shia al-Sudani yauna resident lusing basinga wari sanana bagidamak US gi Secretary of State Anthony Blinken nomaichina mit zatkre US military assets sing adu Syria amasong Iraq da Iran ally militia singna October dadi ki matung dagi akan mamong da kablakre hariba matam adu ki manung da asingba groups in October taraga tariat amasong taraga ni fanda Syria gi al Tanaf garrison the US person kunga mathoi sathi na sogan duna matsong Iraqi al Assad Airways jauna US base sing da attack kamarom sadharakre aroiba da content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beri punamak pathaga jari channel isna tom da kana badi subscribe to be business subscribe to be ramoloina like and share to busuka wi kutuk namak po amakana thaga jari